ꯌꯦꯛꯅꯕ ꯂꯤꯁꯤꯡ ꯂꯥꯛꯂꯕꯁꯨ ꯑꯇꯥꯡꯅ ꯊꯥꯗꯣꯏꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯂꯣꯏ ꯑꯩꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯨꯝꯅꯃꯛ ꯃꯥꯡꯒꯦꯁꯨ ꯃꯥꯡꯈ꯭ꯔꯁꯅꯨ ꯊꯥꯗꯣꯏ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯅꯤꯒꯤ ꯋꯥꯔꯤ ꯂꯣꯏꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯃꯈꯥ ꯁꯝꯊꯈꯤꯅꯤ ꯅꯣ ꯑꯩ ꯌꯨꯝꯗ ꯂꯥꯛꯄ ꯅꯠꯇꯦ ꯁꯦ 50 lakh ꯊꯃꯣꯏꯁꯤꯗ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯏꯔꯤ ꯑꯩ ꯑꯇꯥꯡꯕ ꯅꯨꯡꯁꯤꯌꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩ ꯀꯌꯥ ꯍꯥꯏꯈꯣꯒꯦ ꯅꯨꯡꯁꯤꯕꯅ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯑꯃꯗꯤ ꯀꯦꯔꯤꯌꯔ ꯃꯥꯡꯍꯟꯕꯗꯤ ꯃꯤ ꯃꯆꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯏꯅ ꯂꯩꯇ꯭ꯔꯒ ꯑꯩꯅ IPS ꯑꯣꯐꯤꯁꯔ ꯑꯣꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯑꯩ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯤ ꯌꯦꯜꯂ ꯈꯟꯕꯤꯒꯅꯨ ꯊꯥꯗꯣꯏꯅ ꯁꯤꯒꯤ ꯐꯤꯕꯝ ꯁꯨꯝ ꯂꯩꯔꯒꯗꯤ ꯑꯩ ꯊꯕꯛ ꯇꯣꯛꯁ ꯇꯣꯛꯀꯅꯤ ꯌꯥꯏꯐꯕ ꯑꯩꯒꯤ ꯊꯃꯣꯏꯗ ꯇꯥꯔꯤꯕ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯑꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯣꯠꯇꯨꯅ ꯊꯝꯈ꯭ꯔꯒꯦ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯊꯥꯗꯣꯏꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯄꯤꯒꯅꯨ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯌꯥꯏꯐꯕ ꯌꯥꯔꯣꯏ ꯂꯣꯏꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯂꯩꯕ ꯀꯩ ꯅꯪꯒꯤ ꯋꯥꯔꯤ ꯂꯣꯏꯕ ꯌꯥꯔꯣꯏ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯦ ꯑꯩ ꯑꯇꯥꯡꯅꯦ